mayambu khuremjari ngasi Manipuri mapi mayek online class asida aina takchadoriba mapi mayek asigi maming HUK mayam HUK se ming rabisi asigi maming HUK haibasi asiga bangna bonna wala dana ho aduga akoi asigi HUK haibasi akoi hakchang da lariba konthok konhin tawriba sharu amaga samnariba sibu akoina HUK koi adudagi lawjaraga shajaba mayek mayam yengta hajik minute anigi manungda yengbinarasi HUK haibasiga step kayana ibano aduga HUK ki konthok ani HUK ki kadom da ibano haibasi yam khangbire adugi makhada huchi kadom da ibano haibasi sumaina tawna sonda ibani sumaina tawraga sumaina irani adugi makhada asiga one step laire ndidi sina sumaina tawna irani mathakta makhola adoidi 2 steps anina HUK se koi loy aduni mayam daina emhanjaba hajik HUK sigi konthok ani muk akoi yengbinarasi HUK asina humai HUK na humai aduga gidi angka muk HUK na hui konthok ti mayamani asiga loina na ngasigi online class asi matang asida loisinjare Bangladesh lariba mitei dagi aina thokjaraktuna asigumba online class asida mitei mayaki online class asi tawjaba asida mayamna inot hatpiu aigi YouTube channel asibu subscribe tawbiu like tawbiu share tawbiu mayamgi share amasum like amamam na aigi online class asi ataisu phajahangani haibasi aigi achet pathajabani mayam bamu khramche